ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯖꯔꯣꯏ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯁꯤꯗꯩ ꯊꯣꯛꯈ꯭ꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯁꯤꯒꯤ ꯆꯤꯡꯒꯣꯟꯗ ꯀꯃꯥꯟꯗꯣꯡꯒꯤꯅ ꯆꯦꯛ ꯇꯧꯕꯗ ꯂꯣꯏꯅ ꯐꯥꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯕ ꯆꯠꯂꯨꯕ ꯀꯥꯡꯕꯨ ꯂꯣꯏꯅ ꯐꯥꯔꯦꯅ ꯈꯕꯔꯗ ꯌꯥꯎꯏ, ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯨ ꯌꯥꯎꯔꯦꯅꯦ꯫ ꯍꯥ? ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯅ? ꯑꯩꯅ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯑꯒ ꯇꯧꯔꯤꯕꯣꯏ ꯑꯃꯨꯛ ꯅꯤꯡꯗꯅꯅꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯔꯛꯇꯅ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯕꯨ ꯄꯥꯕꯨꯡ ꯅꯆꯥꯅ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ ꯄꯥꯕꯨꯡ? ꯍꯦꯔꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯐꯥꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕ꯭ꯔꯣ ꯁꯦꯡꯗꯕꯅꯦ ꯍꯥꯏꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯁꯥꯁꯤꯟꯅꯕ ꯍꯩ꯫ ꯑꯩꯅ ꯅꯍꯥꯟꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯣꯖꯥ ꯈꯔꯅ ꯄꯩꯁꯥ ꯄꯤꯖꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯤꯕꯅꯤꯗꯅ꯫ ꯁꯥꯁꯤꯟꯅꯕꯅꯤ ꯑꯗꯨ ꯑꯣꯖꯥꯁꯤꯡꯗꯤ ꯈꯪꯕꯖꯥꯠꯅꯤꯗꯅ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯩꯗꯤ ꯈꯪꯕ ꯅꯠꯇꯦꯗ꯫ ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯈꯔꯅ ꯄꯤꯒꯨꯝꯁꯤ ꯁꯥꯁꯤꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯗꯕꯅꯤꯗꯅ꯫ ꯀꯅꯥꯅꯕꯨ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣꯗ? ꯈꯣꯡꯎꯞ ꯂꯩꯌꯨꯒ ꯐꯤꯔꯣꯜ ꯂꯩꯌꯨꯒ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯁꯦꯡꯗꯕꯅꯤ ꯈꯪꯗꯦ, ꯃꯦꯟꯃꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ꯫ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯒ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯇꯣꯂꯣꯞꯁꯨ ꯅꯠꯇꯕꯁꯤꯗ ꯇꯧꯔꯤ ꯊꯕꯛꯁꯤ꯫ ꯅꯃꯥꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦꯍꯦ? ꯅꯪꯒꯤ ꯒꯥꯔꯤ ꯃꯇꯝ ꯊꯦꯡꯈ꯭ꯔꯦꯅꯦ꯫ ꯄꯥꯕꯨꯡ, ꯏꯃꯥꯗꯨ ꯂꯥꯅꯤꯡꯊꯧꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯈꯤꯕꯅꯤ꯫ ꯑꯣ, ꯐꯔꯦ 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 ꯐꯔꯦ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ, ꯃꯥꯏ ꯄꯥꯛꯆꯔꯛꯀꯦꯀꯣ ꯄꯥꯕꯨꯡ꯫ ꯍꯩ 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 ꯍꯩ, ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯍꯩꯗꯦ, ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯍꯩꯗꯦꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯃꯥꯏ ꯄꯥꯛꯆꯒꯦ꯫ ꯃꯟꯖꯦ, ꯅꯪ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ꯫ ꯏꯃꯥ, ꯀꯣꯛꯁꯤ ꯑꯣꯏꯌꯦ ꯏꯃꯥ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯣ꯫ ꯃꯤ ꯐꯠꯇꯕꯁꯤꯡꯅꯦ ꯈꯕꯔꯗ ꯐꯥꯏ ꯈꯣꯠꯂꯦꯅ ꯇꯧꯔꯤꯁꯤ ꯏꯃꯥ꯫ ꯄꯥꯕꯨꯡꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯍꯣꯏ 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 ꯍꯣꯏ, ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ꯫ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯕꯨꯡ, ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯂꯩꯔꯦ, ꯑꯩ ꯆꯠꯆꯔꯨꯈꯤꯒꯦꯀꯣ꯫ ꯐꯔꯦ 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 ꯐꯔꯦ꯫ ꯃꯥꯏ ꯄꯥꯛꯂꯧꯀꯣ꯫ ꯕꯥꯏ ꯄꯥꯕꯨꯡ, ꯆꯠꯂꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯆꯠꯈ꯭ꯔꯖꯥꯠꯂ ꯒꯥꯔꯤꯗꯨꯕꯨ? ꯀꯔꯥꯏ ꯌꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤꯗ ꯂꯥꯛꯑꯦ, ꯑꯁꯤ ꯂꯥꯛꯑꯦ꯫ ꯄꯨꯔꯅꯤꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯟꯖꯤꯠ, ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯑꯗꯨꯒꯅꯦ, ꯍꯜꯂꯛꯄꯗꯁꯨ ꯐꯖꯅ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯄꯨꯔꯅꯤꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯥꯏ ꯕꯥꯏ꯫ ꯑꯁꯨꯝꯅ ꯁꯨꯔꯦ, ꯑꯩ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯑꯩꯁꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯨꯡ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯒ ꯄꯨꯔꯅꯤꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕ ꯑꯩꯒꯤ ꯁ꯭ꯇꯗꯤꯒꯤ ꯑꯩ ꯍꯣꯠꯅꯕ, ꯑꯩ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯈꯤ꯫ ꯃꯟꯖꯤꯠ, ꯅꯪꯗꯤ ꯅꯍꯩꯅꯁꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯁꯨꯔꯦꯟ, ꯋꯥꯐꯝ ꯑꯗꯨꯗꯅꯤ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗꯅꯤ꯫ ꯈꯪꯍꯧꯗꯦ, ꯑꯩꯒꯤ ꯀꯣꯔꯁ ꯂꯣꯏꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯄꯥꯎ ꯑꯃ ꯄꯤꯔꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯅꯤꯃꯥꯗ ꯍꯪꯈꯤ꯫ ꯆꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯩꯒꯤ ꯏꯁꯥ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯅꯤꯛꯈꯤ꯫ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯏꯃꯥꯗ ꯇꯝꯕꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯁꯥꯒꯩꯒꯤ ꯃꯤꯗ ꯄꯥꯎ ꯇꯝꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯗ ꯑꯩ ꯏꯁꯥ ꯄꯨꯝꯅꯃꯛ ꯅꯤꯛꯈꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯄꯥꯟꯗ ꯆꯠꯂꯝꯗꯥꯏꯗ
ꯑꯩꯒ ꯄꯥꯕꯨꯡꯒ ꯂꯩꯔꯤꯉꯩꯗ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯕꯗꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯕ ꯅꯠꯇꯕꯅꯤꯅ ꯆꯍꯤ 4 ꯂꯩꯔꯒ ꯃꯈꯣꯏ ꯊꯥꯗꯣꯔꯛꯄꯅꯤꯗꯅ ꯃꯈꯣꯏ ꯊꯥꯗꯣꯔꯛꯄꯗꯒꯤ ꯊꯕꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯆꯤꯡꯅꯈꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯨꯗꯛꯇ ꯐ꯭ꯂꯥꯏꯠꯇ ꯑꯩ ꯌꯨꯝꯗ ꯊꯣꯔꯛꯈꯤ ꯑꯩ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯍꯣꯠꯅꯈꯤꯕ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯣ ꯑꯩꯅ ꯃꯪꯐꯥꯎꯅꯍꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯑꯁꯤꯕ ꯃꯁꯥ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯩꯅ ꯀꯣꯟꯈꯠꯇꯨꯅ ꯀꯞꯈꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯀꯟꯅ ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯈꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯑꯩꯒꯤ ꯑꯄꯣꯛꯄꯕꯨ ꯑꯩꯅ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯁꯨꯔꯦꯟ ꯃꯁꯦ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯃꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯄꯨꯟꯅ ꯈꯪꯈꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯑꯩ ꯉꯥꯎꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯅ ꯑꯃꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯅ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯨꯔꯦꯟ ꯑꯩ ꯏꯍꯩ ꯇꯝꯕ ꯇꯣꯛꯈꯤ ꯑꯗꯨꯒ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯈꯤ ꯆꯍꯤ ꯀꯌా ꯆꯪꯈꯤ ꯃꯈꯣꯏꯕꯨ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯩ ꯂꯥꯛꯈꯤ ꯑꯩꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤꯅꯅꯤꯅꯦ ꯁꯨꯔꯦꯟ ꯃꯟꯖꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯗꯤ ꯀꯔꯝꯅ ꯂꯤꯔꯛꯏ ꯁꯨꯔꯦꯟ ꯑꯩ ꯃꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯤꯔ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡꯗ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡꯁꯨ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯂꯝꯕꯤꯗ ꯂꯩꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯣ ꯀꯔꯝꯕ ꯄꯥꯔꯇꯤꯒꯤ ꯃꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯇꯝ ꯆꯪꯅ ꯊꯤꯈꯤ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯑꯩꯒꯤ ꯄꯥꯕꯨꯡ ꯍꯥꯠꯄꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯃꯈꯣꯏꯁꯨ ꯑꯆꯨꯝꯕꯁꯤ ꯎꯠꯊꯣꯛꯅꯅꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯔꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯒ꯭ꯔꯨꯞ ꯀꯌꯥ ꯊꯣꯛꯂꯛꯈꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯨꯔꯒ ꯐꯦꯛꯁꯟ ꯑꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤꯗꯃꯛꯇ ꯊꯤꯀꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯉꯝꯈꯤꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕ ꯇꯥꯔꯛꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯛꯄ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯈꯤꯗꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯇꯝꯕꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯃꯥꯒꯤ ꯀꯥꯟꯅꯕ ꯌꯦꯡꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯒ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯀꯅꯥꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯨꯞꯅ ꯊꯤꯒꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯁꯦꯡꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃꯒ ꯑꯩ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯂꯥꯞꯂꯕ ꯃꯐꯝ ꯑꯃꯗ ꯄꯨꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯄꯨꯔꯤꯕꯗꯣ ꯑꯩ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯑꯃ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯃꯤꯍꯥꯠꯄꯗꯣ ꯃꯗꯨ ꯄꯨꯊꯣꯛꯄꯤꯌꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯋꯥꯀꯠꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯗꯨꯒꯤ ꯑꯍꯟ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯟꯖꯤꯠ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯤꯔꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯤꯑꯣꯏ 5ꯗꯒꯤꯅ 6 ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯅꯤꯡꯇꯝ ꯂꯥꯟꯃꯤꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ
tonga tongan ba leiriba ningtam lanmigi luchingba singa paw loina phawnare aduga tonga tongan ba division gi thak ta wa singse loina khanare haujiki di kari gumba mata leiti adubu nang ai khoi ba thajo mara leitaba mi chambo hatpa gi dama oja amagi punsi bu luisan bagi damak tadi ai khoi soidana dandi pigani adubu ai khoi na dandi piga dori base makoi ai khoi gi khutta tadrabadi ai khoi na dandi pibadi khara loga dori adubu soidana makoi bu dandi pigani haibase masimadi nang thajo aduga wafam asigi matang da khoi gi central committee na su ware pama lawraban tonga tongan ba sasin ba ningtam la lobu mingse thian ga da ba hanglai kamarum thokli makoi sing se khoin hoji kan loisan bagi khongjang ma su sang maraga sida asiguma case ta chena ba sing se kanano haibna hek puthok padi khoina su lori hana party di yaurumba natraga party ama da mu yaurumba ama khakta natana party ahum phawa yaurumba michien oina disaster oina chen khiba kaya su asiguma kaya sida party gi chana kanglon gi ming season narga khudong chaba khara lauraga masa masa gi ojabagi da mak leiba su yauri makoi sing se pomloi loisan ba madi makoi bo leimai asidagi mulan ki bai ba si soi koi gi padam yekna ba lan theng nadringe da khurak ki i lai saba khurak ki ina lai saba sing se loisilaga koi yekna ba ga lamba pa ga dori ban aduna ai khoi bu nang na thajo ai khoi na phong na miya marak ta police kumna ai khoi na leiram bo erabadine athuba matam da makoi bu cherak pi ba yaban adubu nang su khangi dana ai khoi na leiri ba phibam se ai khoi lot ta ba su yadaban ai khoi se lan theng na ta su yadaban ai khoi tunggi khanda ba yadaban nangna nangi apokpa kaina ba gi machak to ai khoi su khangi ban aduga manje ai khoi di pongna phamlam dam ima ga kaina ba kuirabani ima gi khomlang laman singnanan ba gi dama tumpham japam khangdana ai khoi su punchi ase sanale pa ga sige dama ka thoklaban ai khoi di hingna amarom da siba ga chap manaraban hingli ba haibada adubu ai khoi thongna di hanbe yadi sir yam nungai jare sir adubu sir ai makhoi manga dugi maming aduga leifam gumba aina khangjaba yabra sir manjit nangna wafam adu khanglaga police ta taklaga police na kari mata taw haiba yaro aduga nangna makhoi bu khangi haribado on khalaga nangbu tongana lalhobuga mari leinabra haiduna nang hena wafam da tagani sir aina sir khoi da ina haijari sir ai kari gumba mata taw jaroi sir makhoi gi maming matha amadi makhoi gi leifam du di khangjage sir sir hoina jarak bibirukda ai madugi matam adu ngai jage sir yaragadi sir makhoi gi maming matha adu tawara basu khangan biyo sir manjit maming matha khangmada kari su kai beleite adubu nang wakhan mona khalo kari gu manang na makhoi da maming khangi haduna na khuda thang ten paraga makhoi gi khungul liru rabadine nang hena wafam tani sir ai makhoi gi khungul li jaroi sir ai makhoi gi maming matha adu da khangjage sir please sir madu mata de sir ya biyo sir nangi wasi lugadori ai mathak thongba singa mukta khanakiki sir yumda imado anaba moidena dum leire sir makhoi gi na haibada mamit ujaba masasu ai khakta lis ai mechanical engineering tamdana ipa gi manglana mamam phauna na ba ai punamak loijaro yumda thokka daba ko idraba matam maduda awaba pawdo taabadi ai tholaki numit adudagi ngasi phawbada miyat pasing asigi khungul lebada ai matam ke ahokri yumda ima son biduna ai bu halakpa soidana ngairamani sir soidana make ipabu me athina hat bi singdo makhoi gi maming matha amadi leifamdo madudadi puja khige sir asumna makok thong maduda haijabadagi party gi alaman singna wafam maduda maming matha do aina haijabadudagi pirakhi amati madu puruga ai
ꯆꯤꯡꯃꯥꯟ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯀꯅꯥꯒ ꯂꯩꯔꯝꯒꯅꯤ? ꯀꯔꯝꯕ ꯄꯥꯔꯇꯤꯒ ꯂꯩꯔꯝꯒꯅꯤ? ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯟ, ꯏꯃꯥꯅ ꯍꯔꯥꯎꯔꯕꯁꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯏꯄꯥ ꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯕ ꯑꯩ ꯂꯩꯕ ꯌꯥꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯀꯔꯝꯕ ꯄꯥꯔꯇꯤꯒꯤꯅꯣ? ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ? ꯑꯩ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯗ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯌꯨꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥꯁꯤꯡ ꯑꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯑꯩꯅ ꯈꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯄꯨꯔꯅꯤꯃꯥ ꯑꯩꯒ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ꯫ ꯃꯟꯖꯤ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯦ꯫ ꯀꯩꯅꯣ ꯄꯨꯔꯅꯤꯃꯥ? ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯕ꯫ ꯀꯔꯤꯅꯣ ꯄꯨꯔꯅꯤꯃꯥ? ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯟꯖꯤ, ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯈꯜꯂꯔꯣꯏꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯄꯨꯔꯅꯤꯃꯥ, ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯅꯪꯅꯗꯤ ꯉꯥꯏꯕ ꯇꯥꯏ꯫ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟ ꯃꯪꯖꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯑꯄꯣꯛꯄꯗꯤ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛꯅꯦꯅ ꯈꯟꯕ꯭ꯔꯣ? ꯃꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯅꯠꯇ꯭ꯔꯣ? ꯄꯨꯔꯅꯤꯃꯥ, ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯀꯔꯝ ꯀꯥꯟ ꯄꯨꯊꯣꯛꯇꯣꯏꯅꯣ? ꯃꯟꯖꯤ, ꯃꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯤ꯫ ꯄꯨꯂꯤꯁ! ꯀꯔꯝꯕ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯒꯦ? ꯀꯔꯝꯕ ꯄꯨꯂꯤꯁꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄ ꯄꯨꯊꯣꯛꯀꯗꯧꯔꯤꯒꯦ? ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯟ ꯑꯃꯗ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ, ꯑꯗꯨꯒ ꯃꯃꯤꯡ ꯃꯊꯥ, ꯂꯩꯐꯝ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯗ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯉꯁꯤꯗꯒꯤ ꯆꯍꯤ 100 ꯂꯩꯔꯒ ꯀꯔꯝꯕ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯒꯦ? ꯄꯨꯊꯣꯛꯂꯣꯏ꯫ ꯀꯅꯥꯃꯠꯇꯅ ꯄꯨꯊꯣꯛꯂꯣꯏ꯫ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯨꯔꯅꯤꯃꯥ, ꯁꯤꯔꯒ ꯇꯇꯥꯏ ꯑꯣꯏꯕ ꯂꯝꯗꯝꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯃꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯃꯥꯡꯅꯕ ꯇꯧꯗꯣꯏꯅꯣ? ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯒꯤ ꯁꯦꯜ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯐꯥꯈ꯭ꯔꯒ ꯄꯥꯕꯨꯡꯅ ꯏꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯈꯣꯏꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯄꯥꯕꯨꯡꯕꯨ ꯂꯃꯟ ꯈꯨꯝꯕ, ꯄꯥꯕꯨꯡꯕꯨ ꯍꯥꯠꯇꯣꯛꯄꯤꯕ, ꯃꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯃꯈꯣꯏꯗꯤ ꯑꯁꯦꯡꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧꯁꯨ ꯅꯠꯇꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯟꯕ, ꯑꯗꯨꯒ ꯃꯁꯥꯇꯒꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯃꯁꯥꯒꯤ ꯑꯣꯏꯖꯕꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯗꯅ ꯂꯩꯃꯤꯟꯅꯕ, ꯃꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯌꯣꯟꯊꯣꯛꯑꯒ ꯆꯥꯕ ꯉꯝꯒꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯄꯨꯔꯅꯤꯃꯥ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩ ꯄꯥꯕꯨꯡ ꯍꯥꯠꯄꯁꯤꯡꯁꯦ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡ, ꯃꯤ ꯂꯩꯇ꯭ꯔꯕ ꯑꯆꯤꯛꯄ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯕꯨꯡꯗꯤ ꯊꯣꯛꯅ ꯋꯥꯅ ꯂꯩꯔꯦꯗꯀꯣ." ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤ? ꯍꯥꯏꯌꯨ, ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩ ꯇꯣꯛꯀꯦ ꯄꯨꯝꯅꯃꯛ, ꯑꯩ ꯇꯣꯛꯀꯦ ꯄꯨꯔꯅꯤꯃꯥ꯫ ꯑꯗꯨꯗꯤ ꯅꯪ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯒꯦꯁꯤꯔꯥ? ꯃꯥꯅꯦ, ꯃꯤꯍꯥꯠꯄ ꯑꯃ, ꯑꯗꯨꯒ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ꯫ ꯑꯗꯨꯗꯤ ꯂꯃꯟ ꯁꯤꯡꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦꯅ, ꯃꯗꯨꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯊꯧꯅꯤ꯫ ꯄꯨꯔꯅꯤꯃꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ꯫ ꯑꯩꯅ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ
ꯃꯤ ꯑꯃ ꯑꯣꯏꯕ ꯐꯪꯂꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯗꯨ ꯂꯩꯔꯝꯕꯅꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗ ꯁꯦꯝꯕꯤꯔꯛꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯑꯩꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯏꯄꯥꯒꯤ ꯊꯋꯥꯏꯕꯨ ꯂꯧꯈꯤꯕꯅꯦ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯝꯗꯅ ꯂꯩꯔꯒ ꯑꯩꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯤꯂꯥ ꯁꯥꯟꯅꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯃꯗꯣ ꯅꯦꯚꯔ ꯃꯟꯖꯤꯠꯀꯤ ꯄꯨꯟꯁꯤꯗꯗꯤ ꯅꯦꯚꯔ ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄ ꯃꯤꯕꯨ ꯂꯣꯠꯁꯤꯟꯒꯅꯤ ꯃꯈꯣꯏꯕు ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯍꯦꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯟꯖꯤꯠꯅ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯃ ꯑꯣꯏꯁꯅꯨ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯃꯟꯖꯤꯠ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯄꯨꯔꯤꯕ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯒ ꯅꯪꯅꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯃꯗ ꯌꯦꯡꯕ ꯄꯥꯝꯗꯕꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯌꯦꯠꯂꯣꯏ ꯃꯟꯖꯤꯠ ꯅꯪꯅ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯠꯊꯣꯛꯇꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤꯗꯃꯛꯇꯤ ꯂꯦꯞꯄ ꯉꯝꯃꯒ ꯑꯩꯅ ꯑꯩꯒꯤ ꯃꯟꯖꯤꯠꯀꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯪꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤꯗꯃꯛꯇꯗꯤ ꯀꯠꯊꯣꯛꯄ ꯉꯝꯂꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯀꯠꯊꯣꯛꯄ ꯉꯝꯂꯣꯏ ꯀꯠꯊꯣꯛꯀꯅꯤ ꯃꯄꯣꯛ ꯑꯁꯦ ꯃꯥꯡꯖꯈꯤꯁꯅꯨ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯁꯅꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯈꯟꯗꯦ ꯑꯗꯨꯒ ꯈꯟꯁꯨ ꯈꯜꯂꯣꯏ ꯈꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯩꯕꯨ ꯑꯉꯥꯎꯕꯅꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯁꯅꯨ ꯃꯤꯅ ꯑꯩꯕꯨ ꯉꯥꯡꯅꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩ ꯑꯗꯨꯒ ꯃꯁꯤꯃꯇꯪꯗꯤ ꯈꯪꯕꯤꯌꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯈꯪꯕꯤꯌꯨ ꯄꯨꯔꯅꯤꯃꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕꯁꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯣ ꯃꯅꯥ ꯂꯩꯇꯕ ꯑꯩꯒꯤ ꯏꯄꯥꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯅꯣ ꯑꯩꯒꯤ ꯏꯄꯥꯅ ꯀꯅꯥꯗ ꯂꯥꯜꯂꯨꯕꯒꯦ ꯑꯩꯒꯤ ꯏꯄꯥꯅ ꯂꯥꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯃꯈꯣꯏꯅ ꯆꯠꯆꯕꯒꯤ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯏꯄꯥꯗꯨꯗ ꯃꯈꯣꯏꯅ ꯇꯥꯟꯅꯔꯣ ꯑꯩꯒꯤ ꯏꯄꯥꯗꯨꯗ ꯃꯈꯣꯏꯅ ꯇꯥꯏꯅꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯂꯝꯕꯥ ꯄꯥꯅꯁꯦ ꯑꯗꯨ ꯃꯈꯣꯏꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯊꯤꯒꯅꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯆꯤꯡꯗ ꯂꯣꯠꯂꯕꯁꯨ ꯆꯤꯡꯗ ꯊꯤꯒꯅꯤ ꯇꯝꯗ ꯂꯣꯠꯂꯕꯁꯨ ꯇꯝꯗ ꯊꯤꯒꯅꯤ ꯄꯇꯥꯜꯗ ꯂꯣꯠꯂꯕꯁꯨ ꯄꯇꯥꯜꯗꯒꯤ ꯊꯤꯒꯅꯤ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯄꯨꯔꯅꯤꯃꯥ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯄꯨꯔꯅꯤꯃꯥ ꯃꯟꯖꯤꯠ ꯑꯩ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯤꯌꯦ ꯅꯪꯅ ꯋꯥꯅ ꯂꯩꯔꯒ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯅ ꯑꯋꯥꯕꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯧꯒꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯑꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯒꯅꯦ ꯅꯪ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣꯏꯗ ꯉꯝꯗꯕ ꯑꯣꯏꯌꯣ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯩꯁꯨ ꯍꯔꯥꯎꯅ ꯉꯥꯏꯔꯤ ꯌꯨꯝꯗ ꯏꯃꯥꯗꯣ ꯑꯩꯅ ꯍꯦꯛ ꯆꯪꯗꯨꯅ ꯏꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕ ꯂꯧꯕꯤꯗꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯕꯤꯌꯨ ꯄꯨꯔꯅꯤꯃꯥ ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯈꯣꯏꯒꯤ ꯁꯥꯒꯩꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯪꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯃꯟꯖꯤꯠ ꯂꯩꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅ ꯂꯨꯕ꯭ꯔꯣ ꯌꯨꯝꯅ ꯉꯥꯡꯅꯕꯗꯨꯅ ꯂꯨꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯪꯒ ꯏꯃꯥꯒꯅ ꯍꯦꯟꯅ ꯂꯨꯗ꯭ꯔꯣ ꯄꯨꯔꯅꯤꯃꯥ ꯑꯁꯨꯝꯅ ꯁꯨꯔꯦꯟ
ꯑꯩ ꯄꯨꯔꯅꯤꯃꯥꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯆꯪꯂꯨꯗ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗꯗꯤ ꯑꯗꯨꯃꯛ ꯆꯪ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯥꯠꯈ꯭ꯔꯤꯕ ꯗꯦꯕꯥꯟ ꯃꯥꯒꯤ ꯃꯤꯁꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯔꯛꯄ ꯂꯩꯔꯕꯗꯤ ꯌꯨꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯍꯩꯁꯤꯡꯕ ꯄꯨꯂꯤꯁꯅꯤ ꯑꯗꯨꯃꯟꯖꯦ ꯍꯧꯖꯤꯛꯁꯤꯕꯨ ꯃꯤ ꯑꯃꯗꯤ ꯅꯪꯅ ꯌꯥꯝ ꯊꯤꯅ ꯍꯥꯠꯂꯦ ꯑꯗꯣ ꯂꯩꯍꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ 5 ꯑꯗꯨꯃꯗꯤ ꯅꯪꯅ ꯃꯣꯏ ꯑꯥꯗꯒꯤꯗꯤ ꯃꯤ 5 ꯈꯛꯇ ꯈꯪꯉꯦ ꯍꯥꯏꯔꯒ ꯑꯃꯗꯨꯅ ꯀꯃꯥꯏ ꯇꯧꯕ ꯑꯃꯗꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯟ ꯀꯟꯅ ꯂꯤꯕ ꯃꯇꯝꯗ 6 ꯁꯨꯕꯁꯤꯁꯨ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯑꯩꯈꯣꯏꯅ ꯅꯪꯍꯧꯗꯕꯒꯤꯅꯤ ꯃꯊꯪ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ 6 ꯁꯨꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯁꯣꯏꯗꯅ ꯃꯃꯤꯡ ꯃꯊꯥ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯩꯅ 6 ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕꯅꯤꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯕꯛꯁꯦ ꯈꯔ ꯍꯩꯁꯤꯡꯅ ꯆꯠꯈꯤꯁꯤ ꯐꯔꯦ ꯏꯇꯥꯎꯗꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯁꯨꯔꯦꯟ ꯆꯠꯅꯕ ꯇꯧꯁꯤ ꯊꯕꯛ ꯑꯁꯤ ꯈꯔ ꯍꯩꯁꯤꯡꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯃꯊꯪ ꯍꯧꯔꯨꯕꯗ ꯅꯪꯁꯨ ꯌꯥꯔꯦ ꯑꯃ ꯑꯣꯏꯔꯦ ꯅꯪꯒꯤ ꯋꯥꯔꯤꯅ ꯇꯣꯉꯥꯟꯅ ꯁꯥꯟꯅꯔꯁꯤ ꯒꯥꯔꯤꯗꯣ ꯊꯧꯔꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯊꯧꯔꯒꯦ ꯒꯥꯔꯤ गांगमई सर संतोष तो अमता करो फगनी सर राजेन लेरब्रा सर सर नहानगी मिसीदुगी मतंग अदबो राजेन फिबमदि याम थीना सोय नुंगाइनदब मी अमना हालंबने ना हायरगसु नोंमै AK-47 सिजनबसे मसिना अंगकप मदि ओइरी अदुबु यामना थीना हातख्रे यामना कुइरबा हानदगी लेबा येकनबा हाइतारे यानदब कैदोबो लेबनो हाइबदुदि अखोइना खंद्रि सोने इंक्वायरी मा संतोष थारगैना थबा मा तौरिबन सर अमता संजरगे चंगो संतोष सर सिदैदे सर देबान गी मागे रिपोर्ट सिंगो ले देबान सिदी जेल दसु लेरुरेना सर जेल दे लेरुरे मा थोलकपसु कुइद्रि जेल लेरिसिदि करिगिनो सर हाना सासिना बनिंगतम लालोगी मथोंग जाबदि ओरमोइन जेल लेरु याबनिना ओ मतमदु खुला यौदना फाखिबा NSA पांचलगा लेबदगी कोना बेल थोलकनेबा एनीवे इमुंग मनुंगी मखोइगी मिसिंगना करी करी नो मोय हारिजे सर हालिबसी पार्टी की मीनगुंबा हाटपा माली अदुबु सर हौजिक फाउबगी पार्टीना हारिबसिदा रेस्पॉन्स लौबगिसु लौदबगिसु अमता सेंदोरपा लेथ्रि खितंगदि अवाबदि ओइरि अदुबु मतम खरगी ममांगदा हारिबा थबक्तु तौरगसु हौजिकति जेलदगी बेलदा थोलकांदा करिगुम सिगुम अमतगा मरी लेनद्रे हाबसिनि एनीवे मखोइगी मुंगना हाइबदा हानगी मी हाटखिबा खोटखिबा मदु लेखिब्रा हाइबदि मखोइना मी हाटखिबा पार्टी यावरिङेदा सासिनबा यावरिङेदा हाटखिबगुम्बा सर मदुगी डिटेल्स करिमत खंद्रि हाना हाटखिबमा मदुगी रिवेंज लौरोपमा नत्रगा सासिनबा थबक तौबदगी नत्रगा पार्टी की काइनबा थबक तौबदगी पार्टी न मखोइबु जेलदगी थोरे हाइबदुदा लंबीदगी थलगा हाटपमा एनीवे ना लंबीदा गाड़ी म फंगे हाइबदु सर हारिबा गाड़ी दु मसामकी रजिस्ट्रेशन ले सर मानी एनीवे पोस्टमार्टम की रिपोर्ट करी हारुनी नोंगै मरु मसिंग थीब ngamde अदुगा अखोइगी खुतना होजि हालिबसि कनानो पार्टी की मीनरा करिगी दमता हाटकिबनो हाइबसिमदि अखोइदि करिगु मक्लु मत लेथ्रि अदुबु संतोष मखोइगी मुंगदा इन्फॉर्मर थाजलगा अदुगा मखोइबु सेनालगा देबाना करी थबक तौखिबगे महांगना हिंगलिङै मतमदा यावरिङै मतम महांगना करी करी अरानबा मी हाटपा खोटपा करी तौखिबो लेबगे हाइबदो मदुगी लिस्टमा मदु यामना कुपना सेमल तंगाइफदना मदुदो हाटखिबि इमुंगदुना रिवेंज
नत्रगा मखोइन हिंगनिंगे मतमदा मखोइन आरान तौखिबा मदुगी पेंदबगी लमन खुमक्पा पार्टी नो ओरबसु पार्टी की करी कायनब तौखिगे अदुगा कना कना करी तौखिगे दो मदुगी लिस्ट समा मुन्ना मुक्त खंगदो फगनी सर अदुगा खोगेनगा फारूकका मखोय अनिसु हारिबा केस असिदा इन्फॉर्मर सिंह खक्ता नतन अखोयगी माइकैदगिसु मखोय अनि थादोगा हिरम असिदा खरा कुपना थिनना बाहायको फनी सर अदुगा देवान की फोन नंबर इमुंगदगी नंग लौरबा नत्रा लौजरे सर देवान की फोन नंबर द महाक वरी सानबा महाक सीडिया रिकॉर्ड मरु मपांग सिंह वरी सानबगी रिकॉर्ड मा अदुगा महाक लास्ट लोकेशन अदुगा सिरिबा मफम अदुदा महाक मोबाइल फोन फंगिदना मफम अदुदा मोबाइल एक्टिव कया ओइखिबगे हेबदो मदु खंगननबा हाइबदी महाना लेट्रि मफमदुदि मी यामना तांग मफमनिना मफम अदुदा एक्टिव ओइखिबा मोबाइल सिंग मदु ठिकाना तौसी फनी सर अदुगा संतोष जेदगी थोरकु मतमदा मखोय अनि थोरखिबा थोरखिबा मदु कनानो हाइबदुसु मदुसु खंगनबा होनसी फनी सर अदुगा मी अमदुसु खुना सेनबगे मरमदि थोगलेबा मदु कनानो हाइना खंगनबदि देवान हालिबनिना अमदुदसु खुथारकद्रा हाइबदु अदुगा तोरैबा मदुगी फोन सीडिया मदुगी रेकॉर्डसु पुनयौ मरमदि मखोयनि जेलगी थोरकलबा मतुंगदा मखोय अनि कदाय कदाय दे सलुई कदाय कदाय दे एक्टिव ओइखि कनागा वारी सनके हाइबने सिंगदो मदु अमुक्तो खंगनबा तौसी नंगोंदा सिनरिबा थबकसि यामिको फनी सर आई सोइदन लोइना तौजगी सर ओके गुड तौरिसिमको गांगमैसि गिटारगा खोंदने याम नुंगाइने लेइमि ए मसि नुपासिदिबा अयाबा नुपानी ओइ गांगमै कइनो नंग तैदुबो हाय गांगमै नंबो ए क्रिनो ने इसेथ्रो क्रिनो तोंदगी खंलाव लावबदि क्रिनो नते नंगबो केस का मत लेत्रबो सरते आगे थबक चलु दाइने नंबो करिनो गिटारगा खोंदने मोंदा नुंगाइने लेरिदुबो अस इसेथ्रो नो एना खंगबना तेदा केसने क्रिनो अस नोमैना काबद मीदुबो मकोकसु याउदे थबाकसु याउदे मबोकसु याउदे क्रिनो मखोंग मखसु याउदे मकुम मकुम खोमजेलगा लाकबनिदा वखनजे क्रिनो मतावरेन गिटार खोंग खरा लैबनिदा अस पुलिस अखोइगे पुंसीसिदि मेन मान ताबोंदे इसेथ्रो अस इसेथ्रोदि नुपी ओइबनिना खरा फरंगनिगो अदुबो अस खोइदि नुपा ओइबनिना क्रिनो मेन मान ताबजाना तेदा इसेथ्रो ए चप मानै कइनो अखोइसु थबक तौरिसिदि नुपी नुपा गाइने याम खाइरकनु हैबुंगो अखोइसु दुम थबक चपचाना तौरिसिनि अस अदुगी वा नतेदा इसेथ्रो सेथ्रो होइदि क्रिसु नुपी ओइबनिना मी असिबदो खोंगलगा क्रिनो पायु खोलो हाइबदुदि सेथ्रो होइदि हाइरमोयबा अखोइदि क्रिनो खंगदे खोमजिन तासलगा अस क्रिनो अमुक मकुम क्रिगम अस तलेदा से नैना खंगबना तेदि सेथ्रो अस गेंता देदा अदो नंबु जुनरेगा वारी सानद्रबो नति पुलिस ओरिनेना सुम ओइबदा काउथोक्तना अखोइगी सारगी मतौ तमदना नंजु चुक सागिनिको अस सेथ्रो अदुगे वाफमदो क्रिनो खोइ सारते आइदे खरा हायुने क्रिनो माना होंगदना सोमदा होंगदबा क्यासो होंगदना लैरेदा क्रिनो खंगदेदा ए नोइ होंगबम थोकबा दुम होंगु कइनो सार दुमुं ताइनद्रसु राहुल लोइदि सिंगमनिने सट होंगौरेदना नंसु होंगु याद्रो अस क्राइदि होंगमनोदा पैसा याउदना याबना तेदे सेथ्रो पुलिस ओइबसिदि अस पुलिस संगनबगी क्रियो अस मेन मान ताबना तेदे सेथ्रो हुजिक सिदा लैरिबा फंगिबा पैसासिना याबना तेदे सेथ्रो क्रिनो अखोइदि सरते आइगसो लैबनिना मेदि पुलिस ओरगा लंबीदगी खाइरे खोलगा क्रिनो याम फंगे अखोइदि दुगी थबक तौबसु पामदे अदुगा सरते आइनसु यादे अखोइ इसानसु यादेदा अदु सेथ्रो क्रिनो अतोपा पुलिस स्टेशन दा लैरदि पैसादि याम फंगनीने सेथ्रोदि सिदा सुम लैबसिबो क्रीम तसु फंगदे सिबो हाइनरिब्रो गांमै पुंसीसे हिंगिङैदने खरा अचुम्बा तौगेदने आई पुलिस संगपै वान नोइ तोलोब थरो काइदुदिने आई यामना खनबा जानाते अदुगने लम हेनबा नुपीजिंजे मसमजे खुदांगजे ये लेरग हाइदत केदनने आईदि हेक्ता चंगैबनी कबड्डी ने सानबदु खंगिदना कबड्डी सानबदने आइने लंगबसिदिबको नुपीगा नते नुपागा कबड्डी सानरिबा नुपीनि हेइदि असदुबदि खांगिने सेथ्रोदि लहोन फोइबा नुपीनि लहोन ता पारा हुइस लैबा नुपीनिना
사우디 사라고노고 이시에 드로낭시 아코기 론다디 나코지 그리노 톰보이 하이버더니니고 가메 톰보이 아두아다 가이나 토로야 무시다 바이디 토로고노 아이디네 파이라가 사사리 텔랑마니고 와나 탕갈라 둡 이테 타다자니 아스 그리노 이시에 드로 코이 뿌나 라미나부서 코이 마센 솔랑나 그드라 하이시보 아이디네 오이부 시트라디 파이라게 텔랑마니 하리 아스 그리노 이시에 드로 퍼기 프랑 도부수 야로이도리니고 아스 노파네 칼로다 그리노다 하이엔거 닝온 사고보다 다키나 얌나 타오거니다 에 닝온 사고부수 다키나 타오도이바 아스 타오거니 그리노 이시에 드로 안다키 차라오보다 디낭수 모자프레나 마디 레이베 야바니 그리노 캉데 낭디 모자프리 파보 레닝데 아도 아이나 닝온 사고보다고 이시에 드로게데 아이나 서에든 아이나 그리노 다키나 하이보다 있다오거니다 Sima, si, sakit ang ilagay. Yara niye. Sima, sakum si daga sasalo. Yara niye ba? Ima, ngasi di nasay tabag sa pado. Kita nga nasaki. Marinong na mo halang na ba? Si, sima daga sasalo ba? Yari. 이사네 요마시다 레이베세 이사세 이놈 떠농아 낭네 요마시다게서 토케베다 낭기 마데 레이펑 캉데네 붕어 이마 아도 마이네 칼라디 야라로 아이네 살리베세 마람 레이데네 살리벤 카랄레르게 염나 농아이네 레이더로버니 세 사쿠마 마땅아레세 세 시사 살로세 세 하오래 자긴 상시주네 보니마나 통어디 하오이네 붕어 그이노 하이시부이마 아이나 통어디 하옵더브로 하오이 낭나 통어디 얌나 또이네 짜바도 안강 어링에데기 이몽 마능다 싹 통모 콧바디 낭디 타와 야오이도 한닥디 낭나 통모수 짜바 펑드러바니나 보니마나 통모 각대 짜바니네 어두보 이붕어 낭네 윰다 꾸이나 할락다바시보 낭부 까라이다노 레이리시보 이마 마탐 크라덩디마 나차 타박시 세세키 이마기 밀루데기 피랑 따바 야바나테 코이마 아두고 이마 아이기 타박시 핵 로이바가 아이 마혹사기 분시다 한절라가니마 아이 레게 도리바 아이나 도리바시마 아이기 똑범 똑바 타박니 마기 봉어 낭기 빠봉수 레이드라바니나 낭기 빠봉나 빰다바 타박디 떠오고노고 아두가네 미니 야다바 타박수 떠오곤 낭나 나히 땀바도 빠봉 파나수 로이라바두부 까리노 타박 아마 까리마 예행다나 사나바 신파마 떠오브라수 떠오디 낭나 떠오리세 이마디 얌나 빠칼레 이마 까림도 와론 아이 이마기 마차네 빠봉기 마차네 아이부 까리기 타자드리바노 아이, 소이드네 이마기 세바 떠오키니에 이마 시, 이신 그렇지 아묵 턱절로시 야리 코이 마두디 나학당 레라모 뿌리 마술라니 아이샤 토키기마 호이 낭 탱아까놓고 야라디 카랑간 할로고 이마 아이 할락파 야라가디 할락게 아도 할락트라가 수네마 까님도 과로노 코이마 아이 에돔 마탕기 누미타 하이앵오르수 할락나바 떠오게 코이마 아이 잘루키게 호이 수렌 성들로 시드 대반 어디가 대반 시크라바 마퉁기 하우지 폴리스 인베스티게이션다 아이코기 문 아이코기 레카 카리마티 가우 어디가 폴리스나 대ական 마몽다 하리바 케스 마람다 소이드나 티갈롱건 하우지시나 대반 아마디 타우바 마코시 제일레기 토로코니다 타우부기 마하키 콩로이 오이키바 파리 사켄 칼라 어디가 마네 마코이시 아묵테다 푸나디 레이트리 하우직시 타우바 마학수 마탄타 마윰네기 토록바 마두기 마탐도 네닝 아리시 어두부
ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯇꯁꯦꯡꯅꯃꯛ ꯖꯦꯜꯗꯒꯤ ꯊꯣꯔꯛꯀꯥꯟꯗ ꯗꯦꯕꯥꯟ ꯑꯃꯗꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯁꯤ ꯀꯧꯔꯒ ꯊꯕꯛ ꯑꯁꯦ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯁꯤ ꯁꯣꯏꯗꯅ ꯁꯥꯡꯊꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯎꯀꯤꯜ ꯇꯧꯔꯒ ꯆꯨꯝꯅꯒꯤ ꯃꯈꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯔꯣꯟ ꯁꯥꯔꯨꯕꯒꯤ ꯋꯥꯅꯤ ꯈꯨꯠꯂꯥꯏ ꯌꯥꯎꯔꯒ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯀꯣꯔꯠꯇ ꯅꯝꯗꯅ ꯕꯦꯜꯁꯤ ꯊꯥꯔꯒ ꯃꯈꯣꯏ ꯌꯨꯝꯗ ꯊꯣꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯇꯟꯖꯥ ꯐꯪꯕꯒ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯊꯧꯕꯕꯨ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤ ꯍꯣꯠꯅꯕ ꯇꯥꯕ ꯑꯗꯨ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯁꯤꯗꯗꯤ ꯔꯣꯃꯤꯌꯣꯁꯨ ꯈꯔ ꯍꯧꯁꯤ ꯁꯔ ꯔꯣꯃꯤꯌꯣꯁꯨ ꯊꯧꯕꯅ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯨ ꯔꯣꯃꯤꯌꯣꯕꯨ ꯇꯉꯥꯏꯐꯗꯅ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯗ ꯌꯥꯎꯅꯕ ꯍꯣꯠꯅꯁꯤ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯣꯏꯗꯅ ꯔꯣꯃꯤꯌꯣꯁꯨ ꯑꯩ ꯄꯥꯎ ꯄꯤꯕꯗꯤ ꯌꯥꯔꯛꯀꯅꯤ ꯁꯨꯔꯦꯟ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯄꯨꯂꯤꯁꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯤ ꯐꯣꯡꯅ ꯆꯠꯂꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯔꯣꯟꯕ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯁꯨ ꯑꯁꯦꯡꯕꯒꯤ ꯃꯇꯧ ꯂꯧꯔꯒ ꯑꯍꯦꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔ ꯇꯉꯥꯏꯐꯗꯅ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯠꯄ ꯃꯤꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯁꯨꯔꯦꯟ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈꯤꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯈꯪꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯆꯪꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯦ ꯑꯥꯏꯟꯅ ꯌꯥꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯒꯤ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯔꯤꯚꯦꯟꯁꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯔꯣꯃꯤꯌꯣꯗ ꯂꯝꯕꯤꯗ ꯂꯩꯔꯝꯃꯣ ꯍꯥꯏꯌꯨ ꯑꯗꯨꯒ ꯊꯧꯕꯕꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯉꯥꯏꯔꯒ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒ ꯂꯃꯟ ꯈꯨꯝꯂꯒ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯉꯒ ꯁꯣꯏꯗꯅ ꯃꯈꯣꯏꯁꯨ ꯂꯧꯈꯠꯂꯒ ꯗꯟꯗꯤ ꯄꯤꯅꯕ ꯇꯧꯁꯤ ꯆꯂꯣ ꯒꯥꯔꯤ ꯊꯧꯔꯣ ꯄꯅꯤꯇꯥꯎ ꯆꯠꯁꯤ ꯑꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯔꯣꯃꯤꯌꯣꯗ ꯄꯥꯎ ꯄꯤꯔꯛꯀꯦ ꯆꯂꯣ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯁꯟꯇꯣꯁꯤꯗꯤ ꯍꯟꯗꯛꯇꯤ ꯊꯕꯛꯁꯤ ꯄꯨꯔꯥ ꯃꯩ ꯇꯥꯈ꯭ꯔꯦꯅꯦ ꯁꯟꯇꯣ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯒꯃꯩ ꯄꯥꯎ ꯈꯔ ꯂꯩꯔꯦ ꯁꯥꯔꯗ ꯄꯥꯎꯁꯦ ꯇꯝꯈꯤ ꯅꯪꯁꯨ ꯇꯥꯅꯤꯡꯉꯗꯤ ꯂꯥꯛꯑꯣꯗꯅ ꯀꯔꯤꯅꯣꯅꯦ ꯑꯩꯁꯨ ꯄꯥꯎꯁꯨ ꯈꯔ ꯇꯥꯈꯤꯅꯤ ꯀꯦꯁꯁꯤꯁꯨ ꯑꯉꯛꯄ ꯉꯥꯛꯇ ꯂꯩꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯆꯪꯉꯣ ꯁꯟꯇꯣꯁ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯁꯥꯔ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯆꯍꯤ 4 ꯖꯦꯜꯗ ꯂꯩꯔꯨꯕꯁꯦ ꯁꯥꯔ ꯗꯦꯕꯥꯟ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏꯁꯦ ꯁꯥꯔ ꯕꯥꯕꯨ ꯃꯆꯥ ꯍꯥꯏꯕ ꯍꯦꯗ ꯃꯥꯁꯇꯔ ꯑꯃ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯀꯃꯥꯟꯗꯣ ꯀꯥꯞꯄ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯐꯥꯔꯒ NSA ꯄꯥꯟꯖꯜ ꯖꯦꯜꯗ ꯊꯝꯃꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯍꯟꯗꯛ ꯑꯃꯨꯛ ꯃꯈꯣꯏ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥ ꯍꯦꯗ ꯃꯥꯁꯇꯔꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯕꯥꯕꯨ ꯃꯆꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯗꯦꯕꯥꯟ ꯑꯃꯗꯤ ꯊꯧꯕ ꯊꯣꯔꯛꯄꯒ ꯕꯥꯕꯨ ꯃꯆꯥꯕꯨ ꯁꯤꯔꯤꯕ ꯑꯗꯨꯔꯒꯗꯤ ꯊꯧꯕꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯁꯥꯔ ꯁꯤꯗ ꯂꯩꯖꯔꯦ ꯃꯥꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯠ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯗꯦꯕꯥꯟꯒ ꯊꯧꯕꯒꯁꯤ ꯕꯥꯕꯨ ꯃꯆꯥꯒꯤ ꯁꯤꯐꯝꯗ ꯂꯣꯀꯦꯁꯟ ꯑꯣꯏꯕ꯭ꯔꯥ ꯁꯥꯔ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯒꯤ ꯁꯤꯐꯝ ꯑꯁꯤꯗ ꯗꯦꯕꯥꯟ ꯑꯃꯗꯤ ꯊꯧꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯣꯀꯦꯁꯟ ꯑꯣꯏꯔꯤ ꯁꯥꯔ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨꯗꯤ ꯂꯣꯀꯦꯁꯟ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯉꯕ꯭ꯔꯥ ꯁꯥꯔ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯁꯥꯔ ꯃꯃꯤꯡꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩꯔꯤꯁꯦ ꯃꯈꯣꯏꯒꯤ ꯁꯤꯝꯁꯤ ꯕ꯭ꯂꯦꯛꯇ ꯂꯩꯕꯅ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯊꯣꯛꯇ꯭ꯔꯤ ꯁꯥꯔ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯒꯤꯗꯤ ꯇꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯦꯁꯟ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯁꯥꯔ ꯁꯟꯇꯣꯁ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯊꯣꯛꯄ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯧꯈꯠꯄ ꯌꯥꯕꯅꯤ ꯑꯦꯅꯤꯋꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯧꯕ ꯐꯥꯕ ꯌꯥꯏ ꯊꯧꯕ ꯐꯥꯔꯒ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯊꯣꯛꯀꯅꯤ ꯀꯃꯣꯟ ꯊꯧꯕꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯗ ꯁꯦꯟꯅꯔꯤꯕ ꯑꯣꯖꯥ ꯕꯥꯕꯨ ꯍꯥꯠꯄꯗ ꯁꯦꯟꯅꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯒꯅꯤ ꯒꯃꯩ ꯁꯥꯔ ꯒꯥꯔꯤ ꯊꯧꯗꯣꯔꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯊꯧꯕꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯐꯪꯒꯅꯤ ꯁꯥꯔ ꯀꯃꯣꯟ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛꯇꯪ ꯊꯣꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ ꯔꯣꯃꯤꯌꯣ ꯅꯪꯁꯨ ꯆꯦꯛꯁꯜꯂꯣ ꯅꯁꯛꯇꯨ ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯗꯥꯎ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ
रोमियो हाइजनी रोमियो ददी कनाम खंगु ngam dog walai कराइनो मी मसक तो करमनो नाइखो थोरक्तरी हेक थोलपगा मफम असदगी महा पुरग चक्रदों अदुगा माना तौकीबा थबकसिंगदो मधुगी लमनदो खुंगदोरिम ए थोले 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 लो कुमदसलो चिंगचलगा गारीदा हापको पुरसिलो सोमदमदा कना सोम थौबा माने कनारो नखोय कनारो कागलो गारिस्ते कागलो थोरो सुरे गाड़ी थोरो 요래 거기 염려래 가리도 감 파니자 로 꼼질러 거투자고 마닝 단노이 아마니 있어라 손다 아마니 마닝 바로 생기니 yes sir go 미고 니레 비브로 손담 다 도비로 봐 그죠 어지가 police station들 학기네 떨어미니 가이노 하비시보 가이도르게 어지가 통과하기 마삭 ඛꯪꯗꯕ गाड़ी अमदा मियोय अनिना ममाइसु खुमे गाड़ी चिंगजलगा माबु पुरगा चखरे माबु आइसबु कनानो अखोइगी मपाबुनी मपा हाइबदि थौबा कइनो हाइसिबो सर हुजिगा लंबी गाड़ी मा अंगुब कार मा थेनबदु रमदों माले करी थोरो कमो खाथुनम त तानसि लो सोना यस सर कैसुने तबदा खाचिकता द थैनाकिदा 카르투나 도절로 가마이 카르투나 도절로 박근혜 절 Lakle Inspector Lakle Inspector Tayang Uthanaba Kanbinaba Thank you sir Welcome Uthanaba Kanbinaba Inspector Tayang Lakle हौजिक अदोना ताबिख्रे इंस्पेक्टर तयाई तांकक असिगी चन्निका हुमदानी थोइ सुबा हंजिन बतांकक थौरम थनोक्तुना ताहंजरिबा 91.2 मेगाहर्ट्ज ता सनोक्चरिबा डायमंड रेडियो गी अनि सुबा थौरम परिंगनी हौजिक अदोना ताबिरिबसे हौजिक ngaki matong अदोना ताबा फंगबिरगनी सकनाइरबा सिंगी वारी हरिबा थौरम असिदा इरोम लता देवी थवाल खेत्री लेकाइदा लेबी अदुगा हौजिकना लमसांग केंद्रगी मनुंग चना लेबा कांची खुन हारिबा खुन असिदा क्राफ्ट्स की इंडस्ट्री हांगदना मफम अदुदा लेरिबी तुपी मसा सिंगदा थबक पिबिरिबा ngasiगी सकनाइरबी इरोमलता देवी थवाल खेत्री लेकाइदा लेबी हारिबी सकनाइरबी असिगा उनजदुना वारी बताइ साबगी थौरम मखा तारकपदा मयामगदमक थमजरी मांगजौनना अतिनबा ब्रेक खरतंग लौजगे ब्रेक की मतुंगदा मोइखो मयाम पनमक उनसी
ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗꯒꯤꯅ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯟ ꯇꯧꯄꯣꯛꯄꯤ ꯂꯩꯀꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤ ꯕꯦꯒ ꯑꯃ ꯇꯥꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯅꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯆꯦ ꯆꯥꯡꯁꯤꯡꯗꯤ SBI ATM ꯀꯥꯔꯗ, ꯍꯣꯟꯗꯥ i10ꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯥꯔꯗ, ꯄꯥꯟ